आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरे अहानबद मरुइबा पाउ मणिपुर स्टेट कमीशन फॉर वुमेन की चेयरपर्सन थुमलिप तिनिंगफम मोनचांग न हाइरे नुपी सिंग शक्ति पीबना नुपा नुपी अनिमक थोंग मानना चाखोटपा खुनाय मा पुरकपा ngamgani बिहार अनौब सरकार सेमनब राजनीति की थबक कन चथरी अनौब सरकार था सिगी कुंद वासक लौरब याई राज्य की हॉर्टिकल्चर एंड सोइल कंजर्वेशन विभाग की कमिश्नर टी पानमई न हाइरे राज्यस्थ एग्रीकल्चर मदी हॉर्टिकल्चर की पोथो कया पुथोकलबसु इंफ्रास्ट्रक्चर की अवाट पलैबना लौमी सिंग मपुंग फाना कानब पिबंगमद्रे लाल किला की बॉम्ब पोखाइबदे चेनबनी हाइना मराल सिरिबा अमीर रशीद अलीबू ngasi Delhi की कोर्ट अमन नुमित तरानी एनआई की कस्टडी सिनखरे अमसोंग इजरोना चलिबा सेनबा चाही असिदा लोइद्रिंगाइदा सैटेलाइट तरे थगनब थौरांग तौरी मणिपुर स्टेट कमीशन फॉर वुमेन की चेयरपर्सन थुमलिप तिनिंगफम मोनसांग न हाइरे नुपी सिंगदा शक्ति पीबना नुपा नुपी अनिमक थोंग मानना चाखोटपा खुनाय मा पुरकपा ngamgani इंटरनल कंप्लेंट कमिटी जीपी वुमेन कॉलेज अमसुंग जीपी वुमेन कॉलेज एलमनी एसोसिएशन सिंधुना ngasi इम्फाल द लेब कॉलेज असिगी लाइब्रेरी हॉल द combating gender based violence strategies for prevention and support habi hiramda nomugi oiba pangthokiba workshop ta Srimati Monsang na makha tana hai nupa sing na nupi sing bu hanthana yengli haibagi wakal thadoktuna nupi sing da sakti pisi Raija asida su ngasi phawbada nupi singi matakta miyot minai chathabagi thogdo kaya thoktuna lakli masigi matangda commission na thizilleba matung makha tana thoktana ba lokhat pa ba thabak thorom kaya lokhatli masigi manung channa nupi amasung nupa animak chap manaba hak lei masi ngak chenduna thamgadabani haiba miyamda ningthina khanganbagi damak workshop seminar amadi awareness na chingba kayasu pangthoktuna lakli haurokliba mirol singna gender based violence ki issue singsu ningthina khangba amadi asigmo thogdo kayasi makata na thoktana ba hotnabagi tangai phadaba lei thoromaduda combating gender based violence strategies for prevention and support haiba hiram asida thabaktagi potharaba district and session judge aribam nautuneswari na wangangki Sandil जिला की मंत्री पंथा मॉडल हायर सेकेंडरी स्कूल दा सरदार भलाभाई पटेल की चामयांखै शुभ मपोक कुमोन मरी लेना जिला थाकी ओइबा सरदार एडरेट चामयांखै पदयात्रा यूनिटी मार्च एमएलए ओलिस ना ngasi lamtharaduna hai भारत निंगतंब फंगनब होनबदा अचौब थौदांग लौरंबा सरदार भलाभाई पटेल बु अखोइना मतम सुपदा कौफदे मांगना हाय भारत हौजिक ओइरकलिबा फिबम असि सरदार पटेल गुमना मथौना फरबा मियोय कयागी होनजमन अमसुंग कथोकपननी अखोइगी तुंगी मिरोल सिंगदा थौना फरबा मरिबाक निंगबा सिंगना लेबाक असिगी दमक लौरंबा थौदांग सिंग अदु सिंगथादुना खंगनबगी तंगाई फदबलै मांगना हाय India की आयरन मैन ओइबा इंडिया ना निंगतंब फंगनिंगाई दमकता एक्टिविटीज यामना लेबा अदुगुम नुपा से इंडिया ना काउदे ngasi student oiba nakhoisu mamuta na lyrics se haiba aikhoi se kadai da horakpano manipur haibada horae aduga chandel da leiba aduga india country gi makha da khoi leiri aduradi india sing ngasi gumba phibam da oiningai se kana kana no hotnaraga ngasi phibam oirakpano haibase khanghogadabani haina student mayam sing da si thamninge ngasi gi padayatra adu model residential school dagi hauraga खुंगफम प्राइमरी स्कूल दा लमथुंगफम ओइकी मदुगी तुंगदा मियामना बंदे मातरम सखी थोरमतुदा जिला असिगी डीएलओ ओजासिंग अमदी महिरोय कया सरुक याके सही खर लेपलोरबा मतुंग था असि कुनमाथोइदगी हौदुना पांगथोकदौरिबा मणिपुर संगाई फेस्टिवल लिसिंगनी कुनमंगा दा स्टॉल हांगदुना सरुक यानिंगबसिंगी ऑनलाइन की खुथांगदा दरकास पिसिनबगी मतम हयेंग फावबा सांगदोकले मणिपुर सरकार की ट्रेड कॉमर्स एंड इंडस्ट्रीज विभागना तोपा चिरोलमगी मतुंगिना स्टॉल की नमक दरखास्त पिसिलक्रिबसिंगी ड्रो हयेंग निमिदांग वाइरम पुंग मरीदा पांगथोकलगनी स्टॉल की दमक थमकिबा टर्म अमसुंग कंडीशन सिंगी अहोंगबा लैरोय बिहार अनौब सरकार सेमनब राजनीति की थबक कन चथरी अनौब सरकार था सिगी कुंदा वसक लौरबा याई हौजिक पालिबा नीतीश कुमार सरकार की अरोइबा मंत्रिमंडल ngasi पांगथोकिबा मिफमना मतम लोइरगदबा हौजिक लैरिबा एनडीए की मंत्रिमंडल था सिगी 18 दा मुथतनबा रिकमेंड तौख्रे सरकार की पाउन हाई अरोइबा मंत्रिमंडल की मिफम अदु लोइरबा मतुंगदा मुख्यमंत्री नीतीश कुमारना
Rajbhavan da chatuna Rajapal Arif Muhammad Khan da Mantri Mandol gi warep adu yauba aiba zero lama pisinki. Masigi tungda Mukhyamantri Nitish Kumar Janata Dal United Legislature Party gi mifam yaugani. Shri Kumar bu yenaba laitana JDU Legislature Party gi luchingba khalaba yai hayengna LDA Legislature Party gi mifam pangthokani. Maduda Nitish Kumar bu NDA Legislature Party gi luchingba oina khalaba yai. Madu loiraga Nauna Kalaba India Legislature Party gi luchingban anoba sarkar ama simnaba tabi tawgani amasung mahakbu sagotpa MLA singi list Rajyapalda pishingani pawgi marak thatna atenba break ama. NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJOY card paiba amasung government employees singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akaswani, Imphal Dagini. Manipur Sarkar gi Horticulture and Soil Conservation Bibaki Secretary Amadi Commissioner T Panmaina Haire Rajya Sida Agriculture Amadi Horticulture gi oiba pothok kaya puthok labasu infrastructure gi award pa leiba yawna pothok sing asigi packaging ningthina tawba ngamdabana lawmi singda mapung fana kanaba piba ngamdri Agriculture and Processed Food Products Export Development Authority Foundation for Innovative Packaging and Sustainability Mumbai amasung Manipur Sarkar gi Horticulture and Soil Conservation Bibakna sinduna Imphal gi Sanjen Thongda laiba Agriculture Bibag ki Farmers Training Hall da pangthokiba Innovation Packaging for Export of Diesel, Ginger, Turmeric, Large Cardamom and Bamboo Shoot Pickles ki Capacity Building Program hogdokpagi thauramda mahakna makha tana hai Rajya puthokliba Agriculture amasung Horticulture gi pothok kaya Mangliba si manghandanabagi damak sarkarna thabak thoram kaya paikhatli khongthang asigi manung chanang asi pangthokliba thoram asina lawmi sing khakta natana rajya sigi sanmit lon gi phibam phagat hanbada achaubu mating oigani leibak asigi Pradhan Mantri Narendra Modi gi meeting makhada hogdokkiba National Makhana Board asina rajya sida thangjing farm toriba lawmi singda mating pangnabagi damak mapung oiba daite lawnaba rajya sigi Agriculture amasung Horticulture Bibhag pu nodal Department oina khalakle scheme asigi khudong chaba lawduna Rajya sta leriba lawmi singbu yokhatpaga loinana matam sangnadagi mangduna laklaba lamdam asigi wetland singbu kannabu hotnarasi Bisnupur Jilla gi District Development Coordination and Monitoring Committee DISA gi ahumsuba mifam ngasidagi hokre mifam asi District Rural Development Agency na sinduna jilla asigi mini secretariat ki conference hall da ngasigi hoduna hayeng phawba numit ni chupna pangthokani Mifam adu Disha Committee ki Chairman amadi Lok Sabha MP Dr. Angomsa Bimol Akoijamna Sabhabati oiduna pangthokkibani Thormadudha saruk yaraduna Dr. Angomsa Bimol Akoijamna hai Non-communicable disease asi matam sana layang labadi asoi engam thokondaba ngami sarkar gi official khudibakna makoi makoi gi angamba thak to honaduna Rajya sta saun ohong buporakna ba thabak thoram sik paikhatsi Rajya si nunga yaipaba chakotpagi lamda mangjil thaba lamda mama oina bo honabada mipum khudim angna thodang yaminasi Mifam aduda Jilla asigi Deputy Commissioner Puja Elangbamna hai Jilla aduda paikhaliba sarkar gi scheme sing asi matam chanu miyamdi yahunduna kanaba phangangani mangna hai thabak thoram pumnamak niyom chumna pangthokani miyam gi yaipa thorang sing adu miyamda matam chana phanganaba district administration na tongan ba thorang kaya paikhatle Manipur Pradesh Congress Committee ki President Kaisam Geetchandra na hairi Sandel Jilla da leriba miyam gi ising lambi thong amadi haksel gi lamda awa kaya mayoknare hiram asigi matangda jilla asigi mari leinaba singna yengsinbinaba appeal tawri Manipur Pradesh Congress Committee gi makhada Sandel Block Congress Committee na sinduna Sandel Jilla gi Chamdil da leiba town hall da pangthobo thawma da Sri Geetchandra na hai jilla asida rajya madi kendra sarkar na paikatu scheme sing adu miyam da hakthingana phanganaba mari leinaba singna honabiu The aesthetics of protest Artistic and Literary Response to Social Justice haibasida numinini sathagadaba National Seminar ngasidagi Imphal West ki langjing achawbada hokare seminar asi Palem Panthau Cultural Trust langjing achawbana sinbani The maintenance and welfare of
Parents and Senior Citizens Act 2008 ki matangda senior citizens singbu wakal tahanbagi thoruma District Legal Services Authority Thobal gi mideng makada ngasi senior citizens home kakching da paktukre thormadu da senior citizens forum kakching gi president Nongmaithim Nimai amasung resource person oina Zakir Hussain advocate sarukya ke Tamenglong jila gi Singkhulong Ward number 5 da National Legal Services Authority ki makada District Legal Services Authority na sinduna nomugi oiba legal awareness program ma ngasi pangthokre thormasida ain gi lamda khang hairaba kayana wa ngangki thormadu senior citizens women society leaders amasung CSO gi luchingba sing sarukya ki Tarani Suba State Library Week lisingani kunmanga Imphal West ki Singjamai Community Hall da pangthokli tha sigi Tara Mari dagi hokiba sayol palan asi tha sigi kun phawo chathagani sayol palan asi Educational Guide Center Singjamai na sinbani National Education Week palan thauramgi saruk ama oina ngasi Manipur International University da Education S of AI haibasi da nomugi oiba seminar ma pangthokre thormadu da University asigi Research and Development Cell gi Director Professor T.H. Asa Sinha na resource person na wangang ki Netaji Subhas Mans Jharkhand na Wangu Selungkhong Upper Primary School da hangliba relief camp ta laiba lanjenar pamyoy singda minung sigi oiba tengbang kaya ngasi yenthokre Nune Battalion Assam Rifles na masigi AR camp project ki makhada Kangpokpi jila gi manung chanba Mojangkhun gi miyam da water storage amasung water pump yenthokre Akashvani Imphal dagi pau tabiri Lal Kila gi bom pokhaibada chenabani hainba maral sidiba Amir Rashid Alibu ngasi Delhi gi court ama nimit tarani NIA gi custody da sinakre Umar Muhammad Naviga logtuna bani haina maral siriba Kashmir da laiba Alibu ngasi Principal District and Session Judge ki mamang da puthokki NIA na mahakpu makoi gi custody da thamlaga wahong pong toge haijarakpa adu court na yaki NIA na Alibu ngarang phakibani bom pokhaiba adu da chenariba kar adu mahaki mingda register tawbani hairi Indian Space Research Organization ISRO na chaliba senba chahi asi loidingai mamangda satellite taret amagasu thagatnaba kanna thaurang tawri satellite sing adugi manungda commercial communication satellite ama amasung PSLV amadi GSLV mission gi satellite kayamarum yauri ISRO na chahi ahum gi manungda spacecraft ahum puthokna pandam thamli Pradhan Mantri Narendra Modi na 2024 phawbada thada Bharat ki astronaut sing chatnaba thaurang tawnaba ISRO da khangankre Hauzik sanabagi pau Khaidem Geetchandra dagi Ahum Suba Manipur Premier League ke ngasi sekta SSA ground da sana kheba humpunithoi suba match da Southern Sporting Union na Imphal Youth Football Club pu Panjal ani sino da toikre league asigi sana kheba humpu humdo suba match da Sangai Heroes na Rising Athletic Union Raubo Panjal hum sino da toiki All India Football Federation na sinduna National Referee Assessor amasung Referee Instructor gi course pangthoklagani haina All Manipur Football Association na thadorok pachero man hairi Course asida saruk yanabagidamak nupa ani amasung nupi ama khangani saruk yaningbasingna akupa marol All Manipur Football Association gi office tagi khangba yagani haina cherol laduna makhatari Japan gi Tokyo da pangthok leba Deaflympic listing ani kunmanga da Bharat ki nupi shooter Anuya Prasad amasung Paranjali Dhumalna mathangsina sanagi takaman ama amasung lupa gi takaman ama lobangamle Deaflympic asida Bharat ki Anuya Prasad na nupi gi meter taragi air pistol da world record thambangam ki Suni Aroibada maroiba pau amuk Manipur State Commission for Women gi chairperson Thumlip Tiningpham Monsang na hairi nupi singda sakti pibana nupa nupi animak thong manana chakhotpa khunai ma porakpa ngamgani Bihar da anoba sarkar semna rajniti gi thabak kana chathari anoba sarkar tha sigi kunda wasak lawrba yai Raji Horticulture and Soil Conservation Vibhag ki Commissioner T Panmai na hairi Rajas da agriculture madi horticulture gi pothok kaya puthok labasu infrastructure gi award pa leibana lawmi singda mapung phana kana ba piba ngamdri Lal Kila gi bom pokhaibada chenabani haina maral siriba Amir Rashid Alibu ngasi Delhi gi court amana numit tarani NIA gi custody da sinakre amasung ISRO na chaliba senba chai asi loidingai mamangda satellite taret thagatnaba thorang tawri pauloi jare